BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯅꯕ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ MLA ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯇꯥꯕꯅꯤ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯅꯕ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ MLA ꯇꯤꯝ ꯑꯃꯅ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ BJPꯒꯤ MLA ꯃꯔꯤ ꯗꯤꯜꯂꯤ ꯄꯥꯡꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ MLA TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯥꯏꯈꯤꯕꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯒꯦ ꯍꯥꯏꯕꯗ ꯄꯣꯏꯟꯠ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ MLA ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈꯤ꯫ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯅꯕ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯧꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯝꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ BJPꯒꯤ ꯑꯄꯥꯝꯕꯅꯤ꯫ BJPꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯕꯒꯤ ꯃꯁꯤꯡ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ꯫ PR ꯒꯚꯔꯟꯃꯦꯟꯠ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯗꯨꯅ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯃꯠꯅꯕ ꯍꯣꯠꯅꯕ ꯆꯨꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯕꯒꯤ ꯑꯦꯄꯣꯏꯟꯠ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯔꯤꯖꯥꯏꯟ ꯇꯧꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯗꯦꯜꯂꯤꯒꯤꯗꯃꯛ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLA ꯈꯦꯝꯆꯥꯟ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄꯗ MLA ꯕꯁꯟꯇꯀꯨꯃꯥꯔ ꯑꯃꯁꯨꯡ MLA ꯀꯔꯝꯁ꯭ꯌꯥꯝꯁꯨ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯗꯦꯜꯂꯤꯗ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯟꯗ ꯌꯥꯎꯅ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯤꯗꯔꯁꯤꯡ ꯑꯁꯤ UNad꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ BJP ꯃꯅꯤꯄꯨꯔꯒꯤ ꯏꯟꯆꯥꯔꯖ ꯁꯝꯕꯤꯠ ꯄꯇ꯭ꯔꯒꯁꯨ ꯎꯅꯒꯗꯧꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯗ꯭ꯌꯨꯜ ꯌꯥꯝꯅ ꯇꯥꯏꯠ ꯑꯣꯏꯕꯅ ꯃꯍꯥꯛ ꯎꯅꯕ ꯐꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡ ꯃꯈꯥ ꯇꯥꯅ BJPꯒꯤ MLA ꯈꯔ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯕꯇ ꯌꯥꯎꯅ ꯑꯇꯣꯞꯄ MLA ꯈꯔꯁꯨ ꯗꯦꯜꯂꯤꯗ ꯑꯊꯨꯕꯗ ꯆꯪꯂꯕ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄ, ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯅꯧꯅ ꯂꯥꯟ ꯊꯣꯛꯂꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯆꯤꯡꯅꯍꯜꯂꯦ ꯒꯤꯇꯥ ꯖꯦꯟ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯄꯅꯆꯤꯡꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯊꯤꯡꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯟ ꯑꯃꯨꯛ ꯊꯣꯛꯂꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯗꯥꯛꯇꯔ ꯍꯩꯆ ꯒꯤꯇꯥ ꯖꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯥꯛꯇꯔ ꯍꯩꯆ ꯒꯤꯇꯥ ꯖꯦꯟꯅ ꯍꯥꯏ ꯉꯛꯁꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯃꯑꯣꯡꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯌꯥꯎꯅ ꯂꯝꯕꯤꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯗꯕ, ꯁꯠ ꯗꯥꯎꯟ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯛꯂꯤꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯊꯣꯛꯂꯛꯅꯕ ꯆꯦꯕꯥꯎ ꯄꯤꯔꯤꯕꯔꯥ ꯍꯥꯏꯕ ꯃꯤꯌꯥꯝꯗ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯨ ꯄꯨꯛꯆꯦꯟ ꯇꯤꯟꯅꯅ ꯃꯤꯌꯥꯝꯒꯤ ꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯇꯧꯕꯤꯕ ꯐꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ PR ꯊꯝꯂꯛꯄ ꯊꯥ 9 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯍꯥꯟꯅꯒꯤ CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯎꯅ MLA ꯈꯔ ꯗꯦꯜꯂꯤꯗ ꯆꯪꯁꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯐꯩ꯫ ꯂꯣꯏꯅꯅ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯏ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯇꯨꯡ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯀꯥꯏꯔꯕꯁꯨ ꯌꯥꯔꯦ, ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯍꯦꯟꯅ ꯂꯨꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯅ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗු ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ MLA ꯈꯔꯅ ꯂꯩꯕꯥꯛ ꯀꯥꯏꯔꯕꯁꯨ ꯌꯥꯏ, ꯑꯩꯒꯤ ꯐꯝꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯉꯛꯇꯕ ꯉꯝꯗꯦ꯫ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅꯕ ꯊꯕꯛ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯐꯝ ꯃꯨꯟꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯂꯤꯂꯥ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯔꯅꯨ꯫ ꯅꯈꯣꯏ ꯃꯁꯦꯜ ꯐꯝ ꯃꯨꯟꯅꯕꯗ ꯃꯤꯌꯥꯝ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯕꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯄꯤꯔꯣ꯫ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ
ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯀꯣꯇꯨ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯅꯆꯤꯡꯕ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯨꯝꯒꯅꯤ꯫ ꯀꯣꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯠꯗꯥꯎꯟꯅꯆꯤꯡꯕ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯩꯆꯠ 3ꯗ ꯁꯦꯄꯔꯦꯁꯟ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 4ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯨ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯇꯨꯅ ꯈꯨꯜ ꯉꯥꯛꯄ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯤ ꯍꯥꯏꯖꯕ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯁꯟ ꯗꯦꯗ ꯒꯟ ꯁꯦꯂꯨꯠ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗ ꯂꯥꯜ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯉꯛꯆꯥꯎ ꯊꯦꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯕ ꯑꯁꯤꯅ ꯂꯥꯟ ꯑꯁꯤ ꯅꯍꯧꯅꯅ ꯊꯣꯛꯂꯛꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯃꯤꯑꯣꯏ 1,000 ꯔꯣꯝ ꯊꯣꯛꯂꯛꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠꯀꯤ ꯇꯤꯕꯦꯠ ꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯎꯟ ꯄꯨꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗ ꯃꯤꯑꯣꯏ 1,000 ꯔꯣꯝ ꯊꯣꯛꯂꯛꯄ ꯌꯥꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯆꯥꯏꯅꯤꯖ ꯁ꯭ꯇꯦꯠ ꯃꯦꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯣꯟꯖꯥꯁꯤꯡ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯩꯁꯤꯜꯂꯤꯕ ꯎꯟꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯃꯨꯗ꯭ꯔ ꯏꯃꯥꯏꯗꯒꯤ ꯃꯤꯇꯔ 3,000 ꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯀꯣꯏꯕ ꯈꯔꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯤꯡꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯃꯁꯨꯡ ꯏꯆꯥꯎꯅ ꯅꯦꯄꯥꯜꯗ ꯃꯤꯑꯣꯏ 64 ꯁꯤꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯃꯁꯨꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯅꯦꯄꯥꯜꯗ ꯃꯤꯑꯣꯏ 64 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯁꯤꯡꯗ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯅꯦꯄꯥꯜꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯄꯥꯊꯣꯔꯛꯇꯨꯅ ꯇꯝꯊꯤꯔꯕ ꯏꯆꯥꯎ ꯑꯣꯏꯔꯛꯄꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯊꯣꯛꯂꯤ꯫ ꯅꯦꯄꯥꯜꯒꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯤꯁꯛ ꯔꯤꯗꯛꯁꯟ ꯑꯦꯟꯗ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕꯤ ꯁꯥꯟꯇꯤ ꯃꯍꯥꯠꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯌꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯈꯤ꯫ ꯃꯤ ꯀꯟꯕꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯃꯁꯨꯡ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯥꯊꯃꯥꯟꯗꯨꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯄꯥꯊꯣꯔꯛꯇꯨꯅ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨꯡ ꯃꯣꯇꯣꯔ ꯕꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯗꯁꯥꯟ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯕ ꯐ꯭ꯂꯥꯏꯠꯁꯤꯡꯁꯨ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯗꯨꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇ ꯅꯧꯅ ꯈꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯨꯁꯤꯂꯥ ꯀꯥꯀꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯅꯦꯄꯥꯜꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯂꯩꯕ ꯗꯥꯔꯖꯤꯂꯤꯡꯗꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯆꯥ ꯃꯅꯥ ꯄꯨꯊꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯔꯖꯤꯂꯤꯡꯗꯁꯨ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 10 ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯝꯂꯣꯟꯅꯔꯤꯕ ꯚꯨꯇꯥꯟꯗꯁꯨ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯚꯨꯇꯥꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯂꯤꯒꯦꯜ ꯗ꯭ꯔꯒꯇꯒꯤ ꯂꯥꯏꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡꯅ ꯂꯧꯅꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯥꯏꯟ ꯀꯥꯏꯅ ꯗ꯭ꯔꯒ ꯂꯂꯣꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔ ꯀꯌꯥꯅ ꯂꯧꯅꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2008ꯗꯒꯤꯅ 2019 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 3,493 ꯐꯥꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 115 ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ 13ꯗꯒꯤꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 92ꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝ ꯁ꯭ꯇꯦꯠꯇꯒꯤꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯥꯔꯤꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯤꯍꯥꯔ,
Chhattisgarh, Jammu and Kashmir, Mizoram, Nagaland, New Delhi, Punjab, Rajasthan, Tamil Nadu, Tripura, West Bengal amasung Uttar Pradeshta leiba miyoi kaya yauri. Assam government ki maikaidagi phongdokibada makha kayagi narcotic market asi India da leptana expand Tourakli. Manipur asi brown sugar sungbada natana ganja sumarang kaina thai masiga loinena Yaba tablet amasung WY tablet asi yumthangnariba Myanmardagi Manipurda yawraklaba matung tongan-tonganba route kayada mafam kayada saithoki haukiba chahi kayada drug mari leinana fakiba thagdok kaya aduna drug sing asi lebak asigi tongan-tonganba city singda pukhina balambi asida distribution center kaya amasu leire official gi report amagi matungina West Bengal gi Siliguri asi narcotic ki maruiba mafam ama oibata natana tongan ba ating bathamliba potlam kaya amagi su maruiba mafam ama oiri heroin number 4 asi Myanmar dagi Manipur da thazilak pa masi asigi mathakta Manipur da sumamangi government agencies Singna heroin number 4 sukpam unit kaya ama faba punbagi thogdok kaya leire narcotic and Affairs of Border NAF ke report matung ina haukiba chahi lising ani tarani pandagine kunitoi fawagi manungda lupa million 909.34 gi value oigadaba poppy pambi sing yanthatuna manghankre haibagi report lei haiba matam maduda Manipur da lam acre 19,547.6 da tharamba yamlaba poppy pambi sing yanthatuna manghanke haujiksu leptuna poppy cultivation asi maru fangna muthatnabagi thabak leptuna chathari haukiba chahi lising ani kunithoi da Manipurda fakiba drug sing amasung poppy pambi sing paksana manghan kiwa sing chawrakna $million 19.88 ki value oigani hyriba senpam masi state ki total gross domestic product ki chada tare lomni Panba yabadi Manipur government na war on drugs lakthokuna state asida drug marufang na mutatnabagi thabak asi jatharakibani adubo haukiba chahi lising ani tareta kina kulumdoi fawagi manungda drug kamari lenina conviction pikiba asidi sada ani romtani drug kamari lenina farba misingi sada niputreti belda release tauke aduga chada nimfuna judicial custody da leiri haire